ꯃꯌꯥꯝꯗ ꯀ꯭ꯔꯣꯁ ꯂꯦꯟꯗꯤꯡ ꯑꯣꯟ ꯌꯨꯒꯤ 8th episode ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯕ ꯂꯧꯖꯔꯤ ꯀꯦꯞꯇꯦꯟ ꯔꯤꯖꯤꯡ ꯍꯣꯛ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯁꯦꯔꯤꯅ ꯃꯍꯥꯛꯄꯨ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯥꯛ ꯂꯥꯛꯏ ꯄꯥꯛ ꯂꯥꯛꯇꯨꯅ ꯁꯦꯔꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯃꯤꯁ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯦꯔꯤꯅ ꯑꯩ ꯃꯗꯨꯒꯤ ꯃꯇꯝ ꯂꯩꯇꯦ ꯁꯦꯔꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄꯥꯛ ꯒꯣꯡꯕꯣꯡ ꯑꯩꯉꯣꯟꯗ ꯅꯪ ꯒꯥꯔꯤ ꯁꯣꯗꯨ ꯄꯤꯔꯛꯑꯣ ꯅꯪꯁꯨ ꯅꯈꯣꯡ ꯁꯣꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯒꯥꯔꯤ ꯊꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯛꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯄꯥꯛꯁꯨ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯟꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯒꯥꯔꯤ ꯊꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤꯒꯤ ꯁꯣ ꯑꯗꯨ ꯃꯍꯥꯛꯅ ꯁꯦꯔꯤꯗ ꯄꯤꯔꯝꯃꯤ ꯁꯦꯔꯤꯁꯨ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯄꯥꯛꯄꯨ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯁꯦꯔꯤꯁꯨ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯔꯤꯅ ꯄꯥꯛꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯅꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯛꯅ ꯀꯩꯅꯣ ꯅꯪꯗꯤ ꯏꯌꯥꯔꯄꯣꯔꯠꯇ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯁꯦꯔꯤꯅ ꯑꯩꯅ ꯍꯥꯏꯖꯍꯟꯅ ꯈꯨꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯄꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯔꯤꯋꯨꯟꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯈꯥꯏꯗꯣꯛꯄ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯥꯏꯠ ꯑꯃꯗꯅ ꯏꯌꯥꯔꯄꯣꯔꯠ ꯆꯠꯇꯣꯔꯤꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯦꯔꯤꯅ ꯃꯈꯣꯏ ꯒꯥꯔꯤꯗꯣ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯑꯣꯏꯅ ꯂꯩꯁꯟꯗꯨꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯃꯗꯨꯗ ꯄꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯦꯔꯤ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯪ ꯏꯌꯥꯔꯄꯣꯔꯠꯇ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯥ ꯇꯥꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯄ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯌꯥꯔꯄꯣꯔꯠꯇ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤꯅ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯝ ꯆꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯛꯇ ꯍꯪꯉꯤ ꯄꯥꯛꯁꯨ ꯒꯥꯔꯤꯗꯨ ꯑꯣꯏꯔꯣꯝꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯑꯣꯏꯔꯣꯝꯗ ꯊꯧꯍꯜꯂꯝꯃꯤ ꯁꯦꯔꯤꯅ ꯒꯥꯔꯤꯁꯤ ꯍꯥꯊꯨ ꯊꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯐꯤꯡꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯄꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯤꯕ ꯅꯠꯇ꯭ꯔꯒꯁꯨ ꯅꯪꯒꯤ ꯒꯥꯔꯤ ꯈꯨꯊꯧ ꯑꯁꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯦꯞꯇꯦꯟ ꯔꯤꯕꯨ ꯃꯍꯥꯛꯅ ꯁꯤꯠ ꯕꯦꯜ ꯑꯗꯨꯕꯨ ꯀꯟꯅ ꯐꯥꯖꯤꯟꯕꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯣꯗ ꯑꯗꯨ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯊꯠꯆꯤꯟꯗꯨꯅ ꯊꯤꯡꯗꯨꯅ ꯊꯝꯃꯝꯃꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯔꯝꯃꯤ ꯃꯗꯨꯗ ꯄꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯣꯏꯗꯨꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯃꯇꯝ ꯑꯁꯤ ꯂꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄꯥꯛ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯐꯤꯂꯝ ꯑꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯛꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯌꯥꯝꯅ ꯇꯟꯖꯥ ꯆꯥꯗꯅ ꯃꯍꯥꯛꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯦꯠ ꯃꯦꯛꯁ ꯐ꯭ꯌꯨꯔꯤ ꯔꯣꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤꯗ ꯊꯧꯗ꯭ꯔꯗꯨꯅ ꯑꯣꯐ ꯔꯣꯗꯇ ꯊꯧꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯕꯨ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯕꯨ ꯁꯔꯖꯔꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯄꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯄꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯦꯔꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯏꯌꯥꯔꯄꯣꯔꯠ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯌꯧꯗꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪ ꯍꯧꯖꯤꯛ ꯆꯠꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯏꯌꯥꯔꯄꯣꯔꯠ ꯑꯗꯨꯗ ꯅꯪꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯃꯤꯁ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯃꯗꯨ ꯅꯔꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯦꯞꯇꯦꯟ ꯔꯤ ꯑꯁꯤ ꯏ ꯌꯥꯝꯅ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯏ ꯑꯁꯤ ꯑꯃꯨꯛ ꯀꯥꯞꯇꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯏ ꯗꯔꯀꯥꯔ ꯑꯣꯏ ꯏ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯏꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯗꯨ ꯁꯦꯔꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯀꯔꯤꯕ ꯃꯈꯣꯏꯁꯤ ꯏ ꯂꯩꯇꯦꯕ ꯃꯗꯨꯗ ꯄꯥꯛꯅꯁꯨ ꯍꯣꯏ ꯃꯈꯣꯏꯁꯤ ꯏ ꯂꯩꯇꯦꯅ ꯍꯥꯏꯔꯤꯅꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯀꯩ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯦ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏ ꯑꯁꯦ ꯑꯩꯅꯗꯤ ꯄꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯒ ꯀꯦꯞꯇꯦꯟꯒꯤ ꯏꯒꯁꯦ ꯇꯥꯏꯞ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯦꯔꯤꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯕ꯭ꯂꯗ ꯇꯥꯏꯞ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯣꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯕ꯭ꯂꯗ ꯇꯥꯏꯞ ꯑꯁꯤꯁꯨ ꯑꯣꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯏ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯄꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯏ ꯄꯤꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯃꯤꯁ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯧꯖꯤꯛ ꯆꯠꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯛꯅ ꯍꯟꯖꯟ ꯁꯦꯔꯤꯗ ꯍꯥꯏꯖꯔꯛꯏ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛ ꯀꯦꯞꯇꯦꯟ ꯔꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯌꯥꯔꯄꯣꯔꯠꯇꯅ ꯃꯈꯣꯏꯒꯤ ꯑꯦꯊꯂꯤꯠ ꯇꯤꯝ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯣꯆ ꯑꯗꯨꯅ ꯃꯤꯡ ꯀꯧꯗꯨꯅ ꯄꯥꯁꯄꯣꯔꯠ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯁꯄꯣꯔꯠ ꯑꯁꯤ ꯃꯈꯣꯏꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯛꯀꯗꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯀꯣꯆ ꯑꯗꯨꯕꯨ ꯀꯧꯊꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥ ꯀꯣꯆ ꯔꯤꯖꯔꯚ ꯄ꯭ꯂꯦꯌꯔ ꯑꯃ ꯖꯦꯅꯔꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯕ꯭ꯌꯨꯔꯣꯗꯒꯤ ꯍꯥꯏꯔꯛꯄꯗꯣ ꯃꯍꯥꯛ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯆ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯖꯤꯡ ꯍꯣꯛꯀꯤ ꯐꯣꯟ ꯑꯗꯨꯁꯨ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯄꯥꯏꯈꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯆ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯔꯤꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯤ ꯁꯦꯔꯤꯁꯨ ꯍꯧꯖꯤꯛ
Captain Reeview asumna hondom bangamdabadagi ma I piduna leramli. Madagidi airport na somnakanda Gu Singju amsong Mr. Chon Juso leptuna Siri la pangaramli. Madagidi Gu Singju na raglibasna. Madi hojibao laktrine. Mabu Lieutenant Tochul Gang na Kamlu Tamkrabazala. Wafum Rutaro Bomatamda Mr. Chona. Soidan Olamlani Hadin Haraki. Mother Mr. Chona day. I need no one Hana Hakrifati, Mother in a part of the Yamna Hitoshin to Ebony, export to Ebony. Mother Gu Singjuna. Who in a farine, Nagawa, Chogian Tarine, Margasiam Hirambi. Although Mal series of Kalai, the Tari Benohava. Susulking away and the Ram to Young in a war. Some of the Nakon Senamata over funny persona. Susulking Amsong Marki. Sifa Mago was an adorable Mong Sekun over funny. Madura, Susulking and Livesna. I also open your bushing a document opera. When the Sifa didn't have Livesna. No make a Livasi Yamahina Kaplapani, Aduga, by the Loiba organ Chingadu the Amta Pandi, Pandana with a cup of Kokapni, Masi Icham Samba Mim Nati Kapati Nati. No make a Liba Misi Yamahituation over me the choice no Wangani. Often with the Matam da Madura Chosulka and Hara Livsna. Captain reaching Hong Kong Hojakalai. But the army don't have Livsna, I company 5 commission of the voice and the Bomatam da Mahagase. Workshop Masakani, workshop Yawan had no sacred to Naraki. Kariba, workshop of General Staff Department. Oh, you had an army to Nari. But the army to the Mahagase, Madu with the Mother Pyong Yang Jakivani at Nari, Wafum with the Turbo Matamda, Susulgan and Livsna headquartered the Pop Piroduga, Makipo say Kutak Pirakadam had to Haraki. Aduga Company 5K, arms and ammunition get low books and Adopor Wadun Haraki. Serisu E people were Matunda Maha Captain Rebo, Operation Theatre Tamna, Teleklami Amazon, Operation Theatre to the Pushing Kiba Matamda, some like on the city Diana Pocket Pahab the Wale, Tanjadu Mafamada Park Tole. Paul Tortuna, Serinang, Kasuto the Bride Hangi, Madura, Serina, Gomyong, Kandida, Magi Operation and Civil Comato Tribunal have Sisu Aikianta de Etuga, Magi, Munganungi missing a double people Chungadra, Mother Paul and Livsna, Captain Risa, Masikit Hogosira Maki phone at the Sukai Cray. Say, Mark uniform the Hydra Mahana, Sonakanda, Serida, Captain Rigi uniform of the Pyramid. Madrid Serina Fare, no Chokata Pachaluro Aduga, Nangi award but remains in the Toholoro. Kongyong Suma Pomadri Chakre, have the Park Mopomadri Chaki. Operation Theatre to give Mamada, Somnakanda Seriso, Yanawana, Captain Rebo, Najaduno Leramli, Mark Mihun Town, Chakaladuna Leramli. Madigi Mahana, Captain Regi, dress at the wall of Toctona Yellow Matamda, Captain Regi dress at the E Cam Room Terami, Aduga, dress at the gay, photo passport and Matarki. Photo to Mala, Yellow Matam the Mahaki photo Wadun Leramli. Matodu Uruba Matamda, Mamantake Matamda, passport Kablamda Matamaduda. Serina, Captain Rida, a queenie memory or about photo of the Kamina Sira Haduna Harakipatoni Singaki, Aduga, Captain Rina, a queenie seeing Singapore Darka with the Haduna Harakibani, Adabo Captain Tumina, Mahaki photo Ma Pidal and Mimong the Uruba Matamda, Somnakanda Serisu, Mahaki Tamoida, Momonoxaba have the Jeremy. Serisu photo to Yangle, Aduga Mamitaki Ira Oro Tuna, Mahon Harakivasi. Man and Gali was Saliba Mong Sina Yungune. I will come to Tawi the Bita the Nangi, Adobo, Market Tamoida, let him live as in a kind of Sibo. Wafum say Hydram Hasso, Mapi or Rota, and Capset Redemli. Madigi Operation Theatre than a Somnakanda, Captain Reed the Operation Doctor Lemli, Adua, Mark in Oi Maru to Soloki. Operation Lord Matunda, Captain Repo from Madrid Putorokle, Adua Doctor Reduna. Operation C successful or Hydra Hierarchy. Wafum Mudara Bomatam the Somnakanda, Serigi Tamoedo, Kangyang Yang Bahabi K. Doctor Duna Helivasna Queen of Pakolo with the men are 3 Sicholam with Rahadina Kalopani at the war. Mark Dawia with the game Madumaki Palamdre. Todo Maki ECD Yamasaki Mara Moritana. Marsi Magi blood pressure C low oil at Tugimatakta. Titana Samsung blood poisoning talk at Rahadina so quite chingnary. Quadi Marona Margan Tarapasini Madamatunda Koi, Kari Hagitabano Habito, Atom the Hibang when he had an arcade. Wafum do Talo Matam the Somnakan Seriso Yam Harau Charaduna. Doctor Aduna Maki. Nuxijaba Misaka with Hawaii Kaladuna, Doctor Aduna Mark Thagatchari Haduna, Yam Halojana Jeremy. Captain Rubu Water Porokle, Water Poropomatamada Somnakanda, Serisu Mark and Akanda Famladuna, Mamitaking Papira, Santa Zeraduna, Captain Rubu Yaduna Leramli, But Serina, Captain with Harry, Jong Hyo. I the Hana Sugum Latorma Misanatida, I the Hanati, Isai Tanda, Panghada Harojava Amazon, Isai Tanda Pangsal Sobja Misaga Morame. I need Isai Tanda Kerlovje, Aduga Icho Isai Tanda. I saw Thunderwood and the pigeon of Honaje. I get Hibamatam the Kalam Talemde, some take a catani legerivasi. Doesn't have a targadimasi, Kanom de Towi, Yamanani I show it. Nang Ibu Yangi, I would Rubamatam no e, Aduga. I want the wise heavy, Puna Chakchamine, Nang Nangi, was a passing a duo.
ꯂꯣꯏꯅ ꯄꯥꯡꯊꯣꯛꯈꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯃꯔꯤ ꯑꯃꯠꯇ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯅꯪꯅ ꯃꯇꯝ ꯆꯨꯞꯄ ꯃꯇꯝꯗ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯥꯛꯈꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯅꯣ ꯇꯧꯈꯤꯕꯁꯤꯡ ꯑꯁꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯀꯞꯆꯗꯨꯅ ꯂꯩꯔꯝꯂꯤ ꯅꯪ ꯑꯁꯤ ꯃꯇꯝ ꯆꯨꯞꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯊꯛꯇ ꯑꯁꯨꯝꯅ ꯀꯤꯈꯤꯕ ꯄꯥꯈꯠꯈꯤꯕ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯅꯪꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯄꯥꯈꯠꯆꯩ ꯑꯗꯨꯒ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯅꯪ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯏꯁꯄꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯊꯛꯀꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯂꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯍꯥꯛ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯗꯨꯅ ꯈꯨꯕꯥꯛ ꯈꯨꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯂꯥꯛꯇꯨꯅ ꯀꯦꯞꯇꯦꯟ ꯔꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯖꯣꯡꯍ꯭ꯌꯣꯛ ꯄꯤꯌꯣꯡꯌꯦꯡꯗꯒꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯎ ꯑꯃ ꯄꯤꯔꯛꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯌꯥꯝꯅ ꯉꯛꯅ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯅꯌꯥꯝꯕꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯌꯥꯝ ꯊꯨꯅ ꯄꯤꯌꯣꯡꯌꯦꯡ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯊꯃꯣꯏꯗꯨꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯤꯌꯥꯅꯣ ꯑꯗꯨꯁꯨ ꯈꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯗꯗꯥ ꯄꯤꯌꯥꯅꯣꯁꯦ ꯑꯝꯇ ꯈꯣꯡꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄꯤꯌꯥꯅꯣ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯖꯒꯥ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯃꯍꯥꯛ ꯄꯤꯌꯥꯅꯣ ꯈꯣꯡꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯍꯥꯖ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯖꯍꯥꯖ ꯑꯁꯤꯗ ꯀꯅꯥ ꯌꯥꯎꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯀꯣꯟꯅ ꯈꯪꯕꯤꯔꯛꯀꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯅ ꯄꯤꯌꯥꯅꯣ ꯈꯣꯡꯕꯗꯨꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯊꯥꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯦꯔꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯖꯨꯡꯍꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯅꯪꯗꯤ ꯃꯐꯝ ꯆꯠꯀꯗꯧꯔꯤꯕ ꯅꯪ ꯆꯠꯈꯤꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯅꯪ ꯋꯥ ꯑꯝꯇ ꯉꯥꯡꯒꯅꯨ ꯅꯪ ꯑꯁꯤ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯊꯥꯕꯗꯒꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯧꯕꯇꯕꯨ ꯀꯦꯞꯇꯦꯟ ꯔꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯔꯤꯅ ꯅꯪ ꯍꯧꯒꯠꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯜ ꯑꯗꯨꯕꯨ ꯏꯟꯊꯣꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯇꯣꯡꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯅ ꯃꯗꯨ ꯁꯦꯔꯤꯅ ꯑꯩ ꯐ꯭ꯂꯥꯏꯠ ꯑꯗꯣ ꯇꯣꯡꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯆꯠꯇꯣꯔꯤꯕꯅꯣ ꯅꯪꯕꯨ ꯆꯠꯐꯝ ꯊꯣꯛꯇꯕ꯭ꯔꯕ ꯃꯗꯨꯗ ꯁꯦꯔꯤꯅ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯆꯠꯐꯝ ꯊꯣꯛꯏ ꯑꯩ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯆꯠꯈꯤꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯐꯥꯎꯕ ꯔꯤꯛꯁ ꯂꯩꯅ ꯅꯪꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯧꯈꯤꯕꯅꯤ ꯑꯩꯅ ꯍꯥꯏꯖ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯃꯗꯨꯗ ꯁꯦꯔꯤꯁꯨ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯏ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕꯩ ꯂꯩꯔꯤꯕ ꯅꯪꯅ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯖꯔꯨꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯎꯠꯇꯒꯦ ꯍꯥꯏꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯃꯗꯨ ꯁꯦꯔꯤꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯊꯥꯔꯨꯕꯗꯒꯤ ꯅꯪ ꯉꯥꯡꯉꯣꯏꯗꯕ ꯋꯥ ꯀꯌꯥꯃꯔꯨꯝ ꯉꯥꯡꯉꯦ ꯐꯔꯦ ꯗꯣꯛꯇꯔꯅꯁꯨ ꯅꯪ ꯉꯁꯤ ꯄꯣꯊꯥꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯐꯔꯦ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯉꯥꯛꯇꯪ ꯊꯣꯛꯑꯒꯦ ꯑꯗꯨꯒ ꯅꯪ ꯈꯤꯇꯪ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯉꯥꯡꯅꯤꯡꯉꯤꯕ ꯆꯩꯅꯤꯡꯉꯤꯕ ꯁꯥꯎꯅꯤꯡꯉꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯥꯎ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯁꯦꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯁꯦꯔꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯐ꯭ꯔꯟꯠ ꯗꯦꯛꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄꯦꯁꯦꯟ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯗꯣꯛꯇꯔ ꯀꯧꯗꯨꯅ ꯑꯝꯇ ꯌꯦꯡꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯂꯤ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯣꯛꯇꯔ ꯑꯗꯨ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯁꯣꯛꯄꯗꯨꯁꯨ ꯈꯔ ꯑꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯒꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯑꯁꯤꯁꯨ ꯅꯣꯔꯃꯦꯜꯗ ꯂꯥꯛꯂꯦ ꯃꯁꯤ ꯅꯪꯉꯣꯟꯗ ꯏ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪ ꯐꯒꯠꯂꯛꯂꯤꯕꯅꯤ ꯅꯪꯁꯨ ꯅꯔꯥꯏꯕꯛꯇꯤ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯅꯨꯃꯤꯠ 15ꯃꯨꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯕꯦꯗ ꯔꯦꯁ ꯇꯧꯔꯒ ꯂꯩꯇꯕꯗꯤ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯅꯔꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤ ꯅꯈꯣꯏꯅꯤꯁꯦ ꯂꯥꯏꯕꯛꯇ ꯇꯝꯃꯛꯄ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯅꯪꯒ ꯃꯥꯟꯅꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯏ ꯄꯤꯔꯗꯨꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯀꯜꯂꯤꯕꯁꯦ ꯀꯟꯕ ꯉꯝꯃꯣꯏꯗꯕꯅꯤ ꯃꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏꯅꯦ ꯑꯩꯅꯁꯨ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯏ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯞꯀꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪ ꯀꯞꯄ ꯇꯥꯔꯒꯗꯤ ꯋꯥꯟꯊꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯅꯦ ꯀꯥꯏꯗꯕꯨ ꯆꯠꯈ꯭ꯔꯒꯦꯅꯦ ꯃꯥꯕꯨ ꯋꯥꯐꯝꯕꯨ ꯇꯥꯔꯕ ꯃꯇꯝꯗ ꯅꯔꯁ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯦꯡꯉꯨꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯋꯥꯟꯊꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯞꯄꯤ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯅ ꯑꯃꯨꯛ ꯋꯥꯟꯊꯅꯕꯒꯤꯗꯃꯛꯇ ꯀꯞꯂꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯥꯁꯨ ꯀꯞꯂꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯈꯪꯗꯦ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒ ꯀꯞꯄꯤꯕꯖꯥꯠꯅꯣ ꯑꯗꯨ ꯐꯔꯦ ꯅꯪ ꯄꯣꯊꯥꯍꯧꯔꯣ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯌꯨꯡꯗꯨꯅ ꯂꯩꯔꯝꯂꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯏ ꯑꯗꯨꯒ ꯁꯦꯔꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯁꯦ ꯀꯗꯥꯏꯗꯔꯣꯝ ꯆꯠꯈꯤꯕꯅꯗꯤ ꯐꯕꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤꯁꯨ ꯂꯩꯇꯦ ꯃꯐꯝ ꯑꯁꯤꯗ ꯀꯗꯥꯏ ꯆꯠꯇꯣꯔꯤꯕꯅꯣꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯁꯦꯔꯤꯕꯨ ꯊꯤꯔꯗꯨꯅ ꯃꯍꯥꯛ ꯑꯥꯏꯚꯤꯗꯨꯕꯨ ꯌꯥꯜꯂꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯔꯤꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯖꯔꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯔꯤꯗ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯁꯦꯔꯤꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯅꯤꯡꯗ ꯀꯦꯞꯇꯦꯟ ꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯀꯞꯂꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯗ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯕꯨ ꯅꯀꯣꯛ ꯆꯥꯛꯄ꯭ꯔꯕ ꯗꯣꯛꯇꯔꯅ ꯅꯪꯕꯨ ꯍꯧꯒꯠꯂꯒ ꯆꯠꯄ ꯌꯥꯔꯣꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯄꯥꯟꯁꯦ ꯌꯥꯝꯅ ꯏꯪꯉꯤ ꯅꯪꯕꯨ ꯅꯥꯔꯛꯄ ꯇꯥꯔꯦꯅꯦ ꯃꯗ ꯁꯦꯔꯤꯁꯨ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯪ ꯑꯁꯤ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯜꯂꯦ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯔꯕꯣ ꯃꯗꯨꯒꯤ ꯁꯦꯔꯤꯁꯨ ꯀꯞꯂꯗꯨꯅ ꯕꯕ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯑꯩ ꯈꯨꯠ ꯑꯁꯤ ꯄꯥꯏꯌꯨ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯦꯔꯤꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯤꯅ ꯈꯔ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯁꯥꯎꯃꯟꯗꯨꯅ ꯅꯪꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯃꯗ ꯁꯦꯔꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯥꯔꯦ ꯉꯥꯛꯄꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯍꯤꯡꯉꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯜꯂꯤꯁꯨ ꯍꯥꯏꯐꯝꯁꯨ ꯊꯣꯛꯇꯦ ꯑꯗꯣ ꯐꯔꯦ ꯑꯩꯉꯣꯟꯗ ꯄꯥꯔꯣ ꯑꯩ ꯄꯨꯁꯤꯜꯂꯒ ꯆꯪꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯁꯨ ꯑꯃꯨꯛ ꯀꯦꯞꯇꯦꯟ ꯔꯤꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯌꯦꯡꯉꯨꯅꯦ ꯅꯪ ꯑꯁꯦ ꯌꯨꯝ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗꯤ ꯄꯨꯔꯛ ꯆꯥꯛꯆꯈꯤꯕꯅꯣ ꯅꯪ ꯆꯠꯂꯝꯕꯅ ꯍꯦꯟꯅ ꯐꯠꯇꯕ꯭ꯔꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯑꯩ ꯆꯠꯄꯗꯤ ꯆꯠꯅꯤꯡꯉꯤ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯆꯠꯂꯣ ꯍꯥꯏꯔꯤꯕꯅꯣꯕ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯑꯩ ꯅꯪꯕꯨ ꯀꯟꯕ ꯄꯥꯝꯈꯤꯕꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯀꯅꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯅꯪ ꯂꯥꯟꯅ ꯈꯜꯂꯦꯗ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕꯩ ꯋꯥꯅꯤ ꯅꯪ ꯈꯨꯌꯦꯡꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯅꯤ ꯅꯪꯅ ꯌꯦꯡꯉꯤꯗꯣ ꯌꯦꯡꯉꯨ ꯅꯪ ꯍꯟꯖꯤꯟ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯑꯩꯉꯣꯟda ꯅꯨꯡꯁꯤꯅ ꯌꯦꯡꯉꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯁꯦꯔꯤꯕꯨ ꯀꯤꯁ ꯇꯧꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪ ꯏꯆꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯆꯨꯆꯨꯜ ꯒꯦꯡꯁꯨ ꯃꯍꯥꯛꯀꯤ ꯑꯥꯔꯃꯤꯗꯨꯅ ꯑꯥꯔꯃꯔꯤꯒꯤ ꯂꯣꯛꯕꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯄꯨꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗ ꯁꯤꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯨꯗ ꯌꯥꯎꯔꯝꯗ꯭ꯔꯤꯕꯁꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯆꯨꯆꯨꯜ ꯒꯦꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯣꯛꯑꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯨꯗꯛꯇꯒꯤ ꯁ꯭ꯋꯤꯆ ꯕꯣꯔꯗꯇ ꯏꯃꯔꯖꯦꯟꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯈꯨꯗꯤꯡꯃꯛꯇ ꯐꯣꯟ ꯇꯧꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯁꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ 20 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯄ ꯖꯒꯥ ꯈꯨꯗꯤꯡꯃꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯐꯣꯟ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗꯣꯛꯇꯔꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇꯒꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯁꯤꯡ ꯆꯤꯡꯅꯕ ꯌꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯣꯟ ꯇꯧꯕ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯨꯆꯨꯜ ꯒꯦꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯨꯁꯤꯡꯁꯨ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤꯅ ꯁꯦꯔꯤꯅ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯇꯔ ꯆꯤꯌꯣ ꯂꯩ ꯑꯗꯨꯒ ꯅꯪ ꯆꯨꯆꯨꯜ ꯒꯦꯡꯒ ꯎꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯨꯝ ꯁꯦꯔꯤ ꯀꯥꯏꯔꯤ ꯍꯥꯏꯕꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯆꯨꯆꯨꯜ ꯒꯦꯡꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏꯅꯤ ꯍꯥꯏꯗꯨꯅ ꯃꯤꯁꯇꯔ ꯆꯤꯌꯣꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅꯗꯤ ꯃꯍꯥꯛꯀꯤ ꯇ꯭ꯔꯛ ꯀꯣꯔꯄꯣꯔꯦꯁꯟ ꯑꯃ ꯃꯍꯥꯛꯄꯨ ꯈꯥꯝꯅꯕꯒꯤꯗꯃꯛꯇ ꯊꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣꯅꯦ ꯁꯤꯒꯨꯝꯕ ꯇ꯭ꯔꯛꯀꯤ ꯀꯣꯔꯄꯣꯔꯦꯁꯟꯒ ꯂꯩꯕ꯭ꯔꯥꯅꯦ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯃꯗꯨ ꯃꯤꯁꯇꯔ ꯆꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨꯒꯨꯝꯕ ꯀꯣꯔꯄꯣꯔꯦꯁꯟꯒꯗꯤ ꯂꯩꯕꯒꯤꯗꯤ ꯇꯥꯗꯦꯗ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯗꯨ ꯆꯨꯆꯨꯜ ꯒꯦꯡꯒꯤ ꯒꯨꯟꯗꯥ ꯀꯥꯡꯕꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯃꯗ ꯒꯨꯁꯤꯡꯁꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯗꯨ ꯇꯥꯔꯒꯗꯤ ꯇ꯭ꯔꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯁꯦꯔꯤꯒꯤ ꯒꯥꯔꯤꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯤꯁꯇꯔ ꯆꯤꯌꯣꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯁꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗ ꯃꯤꯁꯇꯔ ꯆꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯝ ꯁꯦꯔꯤ ꯃꯥꯡꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯃꯥꯡꯈ꯭ꯔꯦꯕ ꯍꯣꯏꯅꯦ ꯃꯥꯡꯈ꯭ꯔꯦꯅꯦ ꯃꯍꯥꯛꯄꯨ ꯊꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯗ ꯒꯨꯁꯤꯡꯁꯨꯅ ꯁꯥꯎꯗꯨꯅ ꯃꯈꯣꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯁꯣꯛꯑꯝꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯗ ꯃꯤꯁꯇꯔ ꯆꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯌꯨꯟ ꯁꯦꯔꯤꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯆꯠꯄꯗ ꯊꯤꯡꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯑꯦꯅꯤ ꯀꯟꯗꯤꯁꯟꯗ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯒꯨꯁꯤꯡꯁꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯅꯣꯏꯅ ꯈꯜꯂꯤꯁꯤꯕꯨ ꯃꯍꯥꯛ ꯁꯤꯔꯁꯨ ꯀꯩꯝꯇ ꯀꯥꯏꯗꯕꯒꯤ ꯃꯑꯣꯡꯂ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯁꯇꯔ ꯆꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ ꯅꯠꯇ꯭ꯔꯣ ꯃꯗ ꯃꯤꯁꯇꯔ ꯆꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯗꯤ ꯌꯥꯝꯅ ꯆꯤꯟꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯝꯒꯅꯤꯕ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯀꯣꯜꯃꯦꯟ ꯑꯃꯁꯨ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒ ꯌꯥꯝ ꯄꯣꯛꯏꯅꯦ ꯃꯔꯝ ꯑꯁꯤꯅ ꯅꯪꯗꯤ ꯌꯥꯝ ꯆꯤꯜꯂꯝꯒꯅꯤ ꯍꯥꯏꯕꯅꯤꯗ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔ ꯀꯣꯂꯣꯅꯤꯗꯨꯗ ꯎꯕ ꯐꯪꯏ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯎꯕ ꯐꯪꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯦꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨ ꯂꯥꯛꯄ ꯎꯏ ꯃꯗꯨ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ
ꯑꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂ ꯃꯥꯜꯂꯤꯅꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯥꯝꯁꯨꯛ ꯆꯠꯈꯤꯕꯒꯤ ꯄꯥꯎ ꯇꯥꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯗ ꯋꯣꯜꯁꯨꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯦꯡꯉꯨꯅꯦ ꯑꯩ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯗꯣꯔꯤꯕꯅꯤ ꯌꯣ ꯃꯗ ꯌꯣꯡꯉꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯃꯥꯁꯦ ꯌꯥꯎꯅꯗꯤ ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯌꯥꯗꯧꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯁꯤꯅꯤ ꯃꯗꯒꯤꯗꯤ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯚꯤꯂꯦꯖꯀꯤ ꯍꯦꯠ ꯑꯗꯨ ꯂꯩ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯏ ꯃꯍꯥꯛ ꯑꯃꯇ ꯎꯅꯒꯦ ꯃꯍꯥꯛꯄꯨ ꯀꯥꯏ ꯂꯩꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯌꯣꯡꯉꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯦꯡꯉꯨꯅꯦ ꯂꯥꯛꯄꯒ ꯋꯥꯍꯪ ꯇꯧꯕ ꯍꯧꯔꯛꯏꯅꯦ ꯃꯗꯨꯗ ꯋꯣꯜꯁꯨꯛꯅ ꯌꯥꯔꯤꯁꯦ ꯑꯩ ꯇꯧꯕ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ ꯃꯗꯨ ꯋꯣꯜꯁꯨꯛꯅ ꯊꯣꯛꯂꯛꯇꯨꯅ ꯑꯣ ꯚꯤꯂꯦꯖꯀꯤ ꯍꯦꯠ ꯍꯥꯏꯔꯤꯗꯣ ꯑꯩꯅꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨ ꯐꯔꯦꯅꯦ ꯅꯪꯅ ꯀꯅꯥ ꯑꯣꯏꯔꯤꯕ ꯃꯗꯨꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯤ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯊꯕꯛ ꯇꯧꯕ ꯀꯦꯞꯇꯦꯟ ꯔꯤꯖꯤꯡꯍꯣꯛꯀꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯅꯤ ꯋꯣꯜꯁꯨꯛꯇꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟ ꯂꯥꯛꯄꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯃꯔꯝꯗꯤ ꯁꯦꯔꯤꯗꯒꯤ ꯔꯤꯖꯤꯡꯍꯣꯛꯁꯤ ꯃꯨꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯈꯟꯖꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯣꯐꯤꯁꯔ ꯀꯌꯥ ꯃꯔꯨꯝꯁꯨ ꯂꯩꯕꯅꯤꯅ ꯌꯨꯝ ꯑꯃꯇꯪ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯗ ꯋꯣꯜꯁꯨꯛꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁ꯭ꯋꯥꯏꯗ ꯌꯨꯝ ꯑꯍꯥꯡꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒꯤꯅꯤ ꯃꯗꯨꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯁꯨ ꯈꯪꯒꯗꯧꯔꯒꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯪꯉꯛꯄꯗ ꯌꯥꯝꯅ ꯋꯥꯡꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯑꯦꯄꯥꯔꯠꯃꯦꯟ ꯍꯥꯡꯉꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯊꯤꯗꯣꯛꯑꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤꯁꯨ ꯑꯉꯥꯡ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯍꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯈꯔ ꯕꯦꯕꯥꯔꯗ ꯋꯥ ꯉꯥꯡꯕꯁꯤꯗꯤ ꯇꯝꯕ ꯐꯩꯗꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯅꯗꯤ ꯗꯦꯟꯒꯤ ꯃꯃꯥꯁꯤꯅ ꯃꯈꯣꯏꯗ ꯔꯦꯁꯄꯦꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯅ ꯑꯣꯏꯅ ꯔꯦꯁꯄꯦꯛ ꯄꯤꯔꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯁꯣꯏꯗꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯁꯤꯂꯣ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯌꯦꯡꯉꯨꯔꯁꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯗꯨꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯈꯨꯠ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯃꯥꯗꯨꯅ ꯑꯩꯗꯤ ꯅꯪꯒꯤ ꯅꯈꯨꯠ ꯄꯥꯏꯁꯨ ꯄꯥꯏꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯅꯣꯛꯊꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯐꯔꯦ ꯌꯥꯔꯦꯁꯦ ꯅꯈꯣꯏꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯐꯖꯅ ꯍꯩꯇꯦ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯍꯜ ꯂꯃꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯅꯦꯆꯔ ꯆꯠꯀꯅꯤ ꯀꯔꯝꯕ ꯑꯦꯇꯤꯆꯨꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯗꯦꯅꯦ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯋꯣꯜꯁꯨꯛꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯧꯒꯠꯂꯛꯂꯦ ꯇꯥꯟꯖꯥꯗꯨꯗ ꯌꯣꯡꯉꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯅꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯌꯣꯡꯉꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯥꯛꯂꯗꯨꯅ ꯊꯦꯛꯂꯗꯨꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯦꯟꯒꯤ ꯃꯃꯥꯅ ꯅꯪꯅ ꯀꯅꯥ ꯃꯗꯨꯗ ꯌꯣꯡꯉꯤꯅ ꯑꯩꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯅꯤꯌꯔ ꯀꯔꯅꯦꯜꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯀꯦꯞꯇꯦꯟ ꯔꯤꯖꯤꯡꯍꯣꯛꯀꯤ ꯕꯣꯁꯀꯤ ꯅꯨꯄꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯁꯨ ꯂꯩꯊꯔꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯣꯝꯒꯨꯝꯕ ꯐꯝ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯁꯨꯡ ꯑꯆꯧ ꯑꯁꯥꯡ ꯑꯃꯒ ꯊꯦꯡꯅꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯗꯦꯟ ꯂꯥꯎ ꯃꯉꯣꯟꯗ ꯍꯦꯂꯣꯒ ꯍꯥꯏꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯣꯟ ꯑꯗꯨ ꯅꯣꯛꯊꯔꯛꯈꯤ ꯃꯗ ꯗꯦꯟꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯒ ꯊꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯖꯨꯁ ꯑꯃ ꯊꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯌꯣꯡꯉꯤꯅ ꯑꯩ ꯖꯨꯁꯀ ꯊꯛꯅꯤꯡꯗꯦ ꯑꯗꯨꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯗꯦꯟꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀꯦꯞꯇꯦꯟ ꯔꯤꯒꯁꯨ ꯂꯨꯍꯣꯡꯗꯣꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨ ꯌꯣꯡꯉꯤꯅ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯃꯗꯨꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯃꯥ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯄꯤꯌꯣꯡꯌꯦꯡꯗ ꯑꯩꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯍꯥꯏꯕꯗꯤ ꯃꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯄꯣꯠꯆꯩ ꯈꯔ ꯄꯨꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯀꯣꯁꯃꯦꯇꯤꯛ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯌꯣꯡꯉꯤꯗꯨꯅ ꯑꯃ ꯍꯦꯟꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯥꯛꯇꯨꯅ ꯄꯨꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯦꯟꯒꯤ ꯃꯃꯥꯅ ꯃꯈꯣꯏꯗ ꯀꯔꯞꯁꯟ ꯇꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯗꯦꯟꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯗꯦꯟꯕꯨ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯕꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯆꯤꯡ ꯄꯥꯠ ꯀꯌꯥꯃꯔꯨꯝ ꯂꯩ ꯇꯨꯔꯦꯜꯁꯨ ꯂꯩ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯁꯤꯡ ꯑꯗꯨ ꯇꯥꯛꯇꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯁꯨ ꯗꯦꯟꯒꯤ ꯃꯃꯥꯒꯤ ꯃꯆꯨꯝ ꯈꯔ ꯆꯥꯔꯨꯔꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯁꯤ ꯏꯟꯕꯁꯤꯅꯁꯨ ꯐꯩꯗ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯌꯣꯡꯉꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕꯁꯤ ꯑꯐꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯆꯪꯉꯛꯏ ꯃꯐꯝ ꯑꯗꯨꯗ ꯑꯣꯛꯁꯨꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯇꯥꯛꯇꯨꯅ ꯆꯪꯉꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯀꯣꯁꯃꯦꯇꯤꯛꯀꯤ ꯄꯣꯠ ꯑꯃ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯋꯣꯜꯁꯨꯛꯇꯤ ꯃꯥꯗꯤ ꯑꯅꯤ ꯐꯪꯈ꯭ꯔꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯁꯨꯅ ꯃꯈꯣꯏꯁꯨ ꯂꯤꯞ ꯑꯗꯨꯗ ꯇꯣꯡꯉꯦ ꯑꯗꯨꯒ ꯂꯤꯞ ꯑꯗꯨꯗ ꯇꯣꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯄꯔꯦꯇꯔ ꯑꯗꯨꯗ 5th ꯐ꯭ꯂꯣꯔꯗ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯀꯔꯤꯒꯤꯅꯣ ꯐ꯭ꯂꯤꯞ ꯐ꯭ꯂꯣꯔꯗ ꯆꯠꯁꯤ ꯍꯥꯏꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐ꯭ꯂꯣꯔ ꯍꯥꯏꯇꯥꯔꯒꯗꯤ 5 ꯁꯨꯕ ꯑꯁꯤꯅ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯆꯠꯄꯅ ꯍꯦꯟꯅ ꯐꯩꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯐ꯭ꯂꯣꯔꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯈꯤ ꯑꯃꯁꯨꯡ 5 ꯁꯨꯕ ꯐ꯭ꯂꯣꯔꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯀꯣꯝꯔꯦꯠ ꯑꯣꯄꯔꯦꯇꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯤꯞ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯤꯞ ꯑꯗꯨꯒꯤ ꯃꯩ ꯑꯗꯨ ꯃꯨꯠꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤ ꯃꯩ ꯇꯣꯏꯅ ꯃꯨꯠꯄ ꯖꯒꯥ ꯑꯣꯏꯕꯅꯤꯅ ꯃꯩ ꯑꯗꯨ ꯃꯨꯠꯈꯤꯕꯅꯤ ꯃꯗꯨꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤ 5 ꯁꯨꯕ ꯐ꯭ꯂꯣꯔꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯗ 12 ꯁꯨꯕ ꯐ꯭ꯂꯣꯔꯗꯒ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯕꯅꯤ ꯃꯈꯣꯏꯗꯤ ꯃꯩ ꯃꯨꯠꯈꯤꯗꯅ ꯀꯥꯕ ꯉꯝꯗꯕꯗꯒꯤ ꯃꯄꯥꯟꯗ ꯇꯦꯟꯠ ꯈꯜꯂꯒ ꯇꯨꯝꯕꯕꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ 5 ꯁꯨꯕ ꯐ꯭ꯂꯣꯔꯗꯗꯤ ꯀꯥꯊꯣꯛ ꯀꯥꯁꯤꯟꯁꯨ ꯂꯥꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯗꯧꯅ ꯃꯈꯣꯏꯁꯨ ꯃꯩ ꯃꯨꯠꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯂꯤꯞ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯐꯨꯛꯇꯣꯛꯂꯗꯨꯅ ꯃꯈꯣꯏꯁꯨ ꯃꯅꯨꯡꯗ ꯆꯪꯕ ꯍꯧꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯗꯦꯟꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯗꯦꯟꯅ ꯂꯩꯒꯗꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥꯜꯄꯦꯄꯔꯁꯤꯡ ꯑꯁꯤ ꯌꯨꯔꯣꯄꯤꯌꯟ ꯁ꯭ꯇꯥꯏꯜ ꯋꯥꯜꯄꯦꯄꯔ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯤꯌꯣꯡꯌꯥꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯐꯥꯏꯟ ꯑꯥꯔꯠꯁꯇꯒꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯏꯔꯛꯄ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯁꯥꯔꯤꯕꯅꯤ ꯃꯗꯨꯒꯤ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯁꯪ ꯀꯝꯄꯅꯤꯒꯤ ꯐ꯭ꯔꯤꯖ ꯑꯗꯨꯅꯤꯅꯦ ꯃꯁꯤꯒꯤ ꯁꯥꯏꯖ ꯑꯁꯤꯗꯤ ꯆꯞꯄꯨ ꯆꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯐ꯭ꯔꯤꯖ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛ ꯑꯃꯁꯨꯡ ꯐꯤꯔꯣꯜ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯐ꯭ꯔꯤꯖ ꯑꯁꯤꯗꯤ ꯃꯑꯣꯡꯒꯤ ꯋꯥꯅꯤ ꯃꯩ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯑꯣꯡ ꯃꯥꯜꯍꯟꯕꯒꯤ ꯋꯥꯅꯤꯗ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯃꯦꯡ ꯈꯣꯡꯉꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯦꯟꯗꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯍꯥꯃꯦꯡ ꯑꯗꯨ ꯕꯥꯠꯔꯨꯝꯗ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯧꯔꯤ ꯀꯩꯅꯣ ꯅꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯃꯦꯡ ꯂꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯗꯦꯟꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯐꯖꯅ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯥꯃꯦꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦꯒꯤ ꯍꯥꯃꯦꯡꯅꯤ ꯑꯗꯨꯒ ꯏꯅꯦꯒꯤ ꯃꯆꯥ ꯑꯗꯨ ꯃꯥꯅ ꯄꯩꯈꯥ ꯄꯥꯁ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯁꯤ ꯍꯥꯠꯇꯣꯛꯑꯒ ꯆꯥꯊꯣꯛꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯅꯕꯅꯤ ꯑꯗꯣ ꯁꯥꯏꯖꯁꯨ ꯆꯞ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟ ꯑꯃꯁꯨꯡ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯂꯥꯏꯔꯤꯛꯄꯨ ꯅꯝꯗꯅ ꯇꯝꯍꯟꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯋꯣꯜꯁꯨꯡꯅ ꯑꯉꯥꯡ ꯑꯗꯣ ꯃꯗꯨ ꯍꯥꯟꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯥꯃꯦꯡ ꯑꯁꯤꯗꯤ ꯆꯥꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯗꯦꯟꯅ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯌꯦꯟ ꯂꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯕ ꯐꯪꯈꯤ ꯃꯗꯨ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯩꯈꯣꯏꯗꯤ ꯕꯦꯜꯀꯣꯅꯤꯗ ꯑꯁꯨꯝꯅ ꯌꯦꯟ ꯌꯣꯛꯄꯅꯤ ꯅꯈꯣꯏ ꯄꯤꯌꯣꯡ ꯌꯦꯟꯗꯗꯤ ꯌꯦꯟꯒꯁꯤ ꯐꯪꯖꯔꯝꯃꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯅ ꯏꯃꯥ ꯅꯪ ꯑꯇꯩ ꯌꯦꯡꯅꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯔꯛꯈꯤ ꯀꯩꯒꯤꯅꯣ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯏꯃꯥ ꯑꯩ ꯌꯣꯡ ꯍꯦꯛꯀ ꯑꯝꯇ ꯎꯅꯔꯨꯒꯦ ꯐꯔꯦ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯟꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯨꯁꯤꯡꯌꯨꯁꯨ ꯁꯦꯔꯤꯗ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤ ꯁꯦꯔꯤꯁꯤꯕꯨ ꯇꯁꯦꯡꯅ ꯑꯁꯣꯛ ꯑꯄꯟꯒ ꯌꯥꯎꯈ꯭ꯔꯕ ꯖꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯖꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯦꯟꯁꯨ ꯇꯦꯛꯁꯤ ꯑꯃ ꯇꯣꯡꯂꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯈꯥꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯃꯗꯨꯗ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯗꯨꯒꯤ ꯗꯦꯟꯁꯨ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯉꯣꯟꯗ ꯂꯦꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯗ ꯃꯤꯁꯦꯜ ꯑꯃ ꯊꯦꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯑꯗꯨ ꯁꯦꯝꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯁꯤꯡꯗꯨ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯀꯧꯔꯝꯃꯤ ꯃꯗꯨꯗ ꯗꯦꯟꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯗꯦꯟꯅ ꯒꯨꯁꯤꯡꯗꯨꯗ ꯍꯪꯉꯤ ꯃꯗꯨꯗ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯅꯣꯡꯃ ꯑꯩꯅ ꯅꯪꯉꯣꯟꯗ ꯒꯥꯔꯤ ꯇꯣꯡꯍꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯪ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯥ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯗꯨ ꯒꯨꯁꯤꯡꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯅꯪꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯦꯕ ꯃꯗꯨꯗ ꯗꯦꯟꯅ ꯀꯩꯅꯣ ꯅꯪꯗꯤ ꯌꯥꯝꯅ ꯉꯛꯅ ꯑꯗꯨꯃꯥꯏꯅ ꯍꯪꯉꯤꯕꯗꯤ ꯑꯇꯩ ꯅꯠꯇꯦꯗ ꯑꯩ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯦ ꯈꯪꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯅꯪꯕꯨ ꯔꯤ ꯖꯤꯌꯣꯡ ꯍꯣꯛꯀ ꯈꯪꯅꯕ꯭ꯔꯣ ꯃꯗꯨ ꯒꯨꯁꯤꯡꯁꯨ ꯍꯣꯏꯅꯦ ꯈꯪꯅꯩꯅꯦ ꯃꯤꯁꯇꯔ ꯔꯤꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯅꯪꯅ ꯃꯥꯕꯨ ꯉꯥꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯥꯔ ꯃꯅꯨꯡꯗ ꯐꯝꯂꯗꯨꯅ ꯉꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯄꯥꯟꯗꯁꯨ ꯌꯥꯝꯅ ꯏꯪꯁꯨ ꯏꯪꯉꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯑꯃꯨꯛ ꯐꯠꯂꯕ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯁꯝ ꯁꯦꯝꯃꯤꯗꯣ ꯅꯁꯝꯗꯣ ꯊꯥꯗꯣꯛꯄꯅ ꯍꯦꯟꯅ ꯐꯖꯩꯗ ꯑꯩꯅꯁꯨ ꯁꯨꯝ ꯌꯦꯡꯕꯒꯤ ꯋꯥꯅꯤ ꯃꯗꯨꯗꯤ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯐꯖꯅ ꯈꯪꯉꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯅꯔꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯦꯝꯄꯔꯦꯆꯔ ꯑꯗꯨ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯕꯨ ꯂꯥꯏꯍꯧꯗꯤ ꯂꯩꯕꯗꯤ ꯎꯗꯦ ꯇꯦꯝꯄꯔꯦꯆꯔꯁꯨ ꯅꯣꯔꯃꯦꯜ ꯑꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯅꯋꯥꯏ ꯅꯨꯃꯤꯠꯇꯨꯅ ꯉꯥꯡꯉꯤꯗꯨꯅ ꯀꯔꯤꯒꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯦꯔꯤꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ
Nongoi maruna pankeba purida to ikarapto to left side the photo of the remedy, Aduga Narsaduna, Captain with directly Vasana. Kainuni Nango, Urudabuga Ukiba Yaukrabo. But the captain is so Uti Hadunari, Madura, Nubiduna Vasana. Counting around with I saw Uhay the Bamati Ukraine. Narano with a say, Massa count of the palm gonna be a maga amamada, Kiston with the Magimo Oma in Uvafankine. Wapum will Tarabo Matam the Somlakanda, Seri de Campre come by the way cray. Counting the Hojukangi missing a say, I think I do have to not kiss cut or to bottle, not a jade that I do not understand. Wapum will Tarabo Matam da Seri so, eh, other with time to reveal your net to Napanatro. Why need to home to any, Aduna, I say, Tanza Southern and no sure about timing to the bottle to know his story. Matom is as I did, I do not a cake. Mother captain with her livesna, I you walk all the day, Nangi Pablo and Monida, the Mater Moida. Mother, nurse to her livesna. Is Nang Chukang Jukanga Nanga, Heta Kangas Hadunang is Nangomata River. I know who have no Buhari Vanini. Madidi is Homakana Mahana, BP check the woman, Madura. BPC, Hanadi, Kamwan Kalakwa, Amazon Pulse, see, Kamwan Kalakpi Mong, the Urubamatanda, Somakan nurse today, Miamanga Pahabdo. Madam D told but hold over to the talkie but hold only. Padana Putara, doctor the Masiwa from Sahara, nurse at the Moham Richard Key. Somakanda, Captain Riso, Serena Mongona Karigumom Harapam Maladuna. Ah, Karihaba, Mother Seriso, I came to hide the Hadron Jeremy. Mother Captain Rina Kainuna, I gave uniform to Toridana, Maduda, Serena Herlipsana. Ah, no Marupan Kibatana, who don't live, Aduna, Pazana Sutopire, Aduk Matunda, Posan Bibe Wanida. Other purpose, Pazana Porta, Pazana Porta, Brave the country at the war. Asia fashion company Cameron de Agi Quataluni Labani. Madidi Serena Ware. How's a coiny the lady was option on Catani? Yango, number 1. Nananum came to talk it to Hanakum la Muglaminasi. Adu number 2 the Nananum down came to talk it to Masi Wari say and the Sanagumsi. Madi Captain option is Manadabro. Mother Serena had a persona, much of kitten the Canabayori. Adu Omsu option Kari. Mother Serena had a persona, how's a coy angamusasuna trade, teenager to not trade to a casurate of Wasigata, Tension Canada with a Caribu Canarique. Mother Captain Masizu Canabra Hadunare, Madura, Serisu, Katan Canning had a key. Mother Captain Paredu Taragadi, often a home sober to win a Kalasi, Mother Serena, or Nangis in number 3 Kalineva. Mother Serena no Peto to Haradivasna, Nananum talk about the Oduna Nangasi, Tension and a Cabo Malini. Mother Serena, Captain Livasana, Nango, often a home to give along the Amakalo Havadani. Mother Serena no Peto to Haradivasi, which to me, I know Kalawaki to Ganana Kalito so Yanafai. Adumo do not so nang tension yam a carpet mali. Why do so? Adu Bataraga so a yanita matudi nangasino Marupale, Operation Dore, anesthesia takre. No suyam the kana choke the way so Captain Lay. Nangsi sentimental or Masuya, I so can't tarida. Adu boy than a Somakanda, Captain Win Haraketa Womatamda, Somakanda, a more serene Harlivasna. I get the Mutayam Kanakalonida, Masigi, minor river one Siki the Mukta. I would the Kasurate of a physical Kategata Mukta, Aina Yamaka and Aduna Kangatabati. Paredo Hoi, Masimata Siko Honrase. Madi the Manapi to Polpalo Matunda, Yetum Kotas, Tiluki, Hydrama, Mapum Tulaki. Matodu the Somak and the Captain Ristomangona Goktori to Jeremy. Madi the Mana Polam Liba design is a hardship the Fortune of the Magimong the Urubumatamda. Captain Riso no Peton Petok Jeremy. Madi the Serena Tolopomatamda Mapamatuda. Captain Rigi Trupki missing at the Solina Laki, Mapamadra Induna, sitting at quiet and Arki, Wapamatu Tarbomatam, the series of Harodana, Makoyam, not the Chinchilla May. Nakodima from Silicon down the itinerary, Mother Southern Piona. Oh, Masigino, whatever pop, Sita, the Yakoiso, Mapamatuda, Simelo Hadana Laki, Aduga, Koyma from Lalibani. Mother Induna, a quick Captain Rido, come to Trouble, a quick Pacapano Rabani, Wapamu Tarbomatam, the Serena. Us, Mother Madame, the Paris, come to Calono. Madigi Sergeant Piona lives in a quite again white pow, Hypataragati, Nangwa from Masidagi Salam the Pasini. Masidagi and white pow, Kari with Ribaki. Wapam with the Tarabomatam, the Sonakanda, Seri Chow with Ore, Madada, Jumon Haralivasana. As mang, I saw what you were in me. Nagi pow, Tarabomatam the ne. Mong say, Yamna walk evening, but I am not Hakivani. But the Serena, I sing with the ne. Wapam with the Tarabomatam, the Sonakanda, Sergeant Pio, Karaptona. Kari, but has how no Kari, no whatever. Madidi Sonagana, Jumona Mongona, Nakuida Mutana Bakara had no pyramid, Mother Serena Harlipasana. As hospital said the son of Natana Banana Torising to go on the Sadi, Adugo Sakatani, Jang the Aquina Tongjo High, Adu I sat and land spoke Sam Kivani, Mother Sergeant Piona, Queen of Land spoke City. A spectre was supposed to Buniba, Mother Sergeant Piona, oh, the way.
mada sajan piona madu nangna thana semiba hoi aduga nangna patient na su pichar raba hoi ne adu oi batara gadi hauze captain ri do yamna khudong tini oramani chalasilo yongusilo waitnari wafam taraba matamna somna kanda seri su sorke asmasin dipi se magi manakta leita batara gadi mak yana base yam thuna farani haduna somna kanda sajan pio so mafam madra chang madigdi magi trukki mising adago lenena seri su captain ri una bachangai adubu mafam aduda captain ri di tumsin aduna leramli magwan sirapa matam mali tumi malini adubu asuyamna mathongla leiba kanba mi ma masi pibo masal leram matam masada ekui su thawa yamna nuaiti haiduna magi mising aduna hare masabu masaga sibu nuai rizalo mada sajan pio nare mahse asigi pibo masal uba matamda nuaiti ne mahse ihong hong madawna ui mada serina kala de hongino wati wani madawang to kaigino mada sajan pio nare glibasna hongkino ado mahse noi maru sibu kamana palibano hero sabdagi tawri ongani mada induna adamana hagano me mak asumana phamungde hiptan lebase pammoy mada somna kanda sajan pio na as akoi lakpase ma ikairangani mada somna kanda serina hoi yare mada sajan pio na mo makse soidna lan thenglaba matamda sokpanina kasubudi kaidida mada serina nangmu tada bro khangda bro makse ai kana bidamuta noi maru se mongona pankibane aingona palamgadabani mada sajan pio na raglibasna noi maru kabagu taraga so ma noi maru dubo thaibadi yaidana masi nangmu kana bidamuta sokpadi oramoi maramde noi maru si yamna yang lakpanina mongona panba oramani masi koisu khangida masi philamguma sunatabani slow motion tawduna noi maru thaibisu yadabanina panba oramani captain risu somna kanda tana tasin devasaduna ikaireduna leramli madugri seni yare chalo yare mangsu pathajar seni haitun hare maduda sajan piona mafam madura phamna bahanarami eduga mafam masida thangna chana bugam taritrabo akhosu yamna lapna lapani ne yare wathi wari nunga anu yare chalo yare haituna serina makhoi bata tholami madugdi seri change aduga kaino namido hangto yare makulu ne chakre tumbagi acting ga toidu kaino mada captain wina makoi chakrabo hoi mi chakre mi aise makoi unaba matamda ikai jaduna tawbunida mada serina karam hangra kaino nang nongmi marudubu thaibe yadabro madura captain wina nogoduna mamai lethoko matamda serina mahki khudang ru ta paidra ungsingjali kaino me mada captain wina thaige na honna dabainida kaigino duti karigumba ina thaina ba honaram taragadi nongmi marudo nangona soitna palamgani mada serina hare phaine nangi mohongdo aisu phanabu nongari film da su sumaina tongnabani ado hero saranu yare aduga masigi phibo masi amuhana lakani haiduna so ithajade adubo karigumba lakpatarakaso nang asumna tawo yaroi ango phoi gi type tawono nang na sana na sabu kana bo hanajo maduda captain win hare nang na hare bo phomdo nang na samuksu tawgadamni aduga matungna sumaina karigumba thok taragadi plane ado miss tawkono nang chaki gadabni madasari nare as nanga wari sana base kana nang gamjagani ge adubudi aina ngam tawni keno adubu nang siolda chatpa phangna chatpa phangkidabase masi khalpo matamna ithawai nongaite mada serina haraglibsana adugi dikam khalonu da agi backup plan am lei songju su agi imung manung ga wari saragani na haibani agi imung manung su ai se hingle adro khamani madig di sona kanda gu singju su captain wiki yumge mamanda seribunga jaduna leremdi adubu ingakpadi ma gari manung changai gari manung changpa matamda somna kanda den माके फोन अदुरा गेम सानदुना लेरमगी मवंगदा उरबा मतमदा मासु देनगी फोन अदुरा यंगजदुना लेरमदि कइनु मुदु गेम थबो बॉय जनरल नुगाइब्रन दबो आयम सानागे ना हाइदुना माग चंगचलै मदुरा देनसु हन्तोइ मल देन हन्तोइ मतवदु उरबा मतमदा क्या फत्रि न्यू यंगनि आंगोनसु फोन यौजे गेम अदो ममिगी गबै ai डाउनलोड तौगे नंग डाउनलोड तौबा यारोइने कइ यारोइदिबा एप स्टोर यौंगनि कइनो सेल फोन दा समाइना गेम एटा डाउनलोड तौ यादबनि अदो करिगुम नंग पियोंग yang चेप तारगदि एप मार्केट चलदुना मफम मदुरा डाउनलोड तौहलो कइनो हासिबो हाइदुना हफम मतमदा एप मार्केट हाबनि पयोंग yang da leiba bongsa market changgadabni कइनो हासिबो आइबो मसिबो कैथेलगि चलगा लैबगि फिबमलने मलदिना नंगसे वहंग याम हंगिबो अयबा सनागे गतरोगे मदा गुसिंग युना रगलिबसना नंगदि नंगि लहंगदबनो पादबो ngaijaduna leibanatro aduga मागसि मफम सिदा हौजे फावबो लाक्तबसिदा नंग थवाइ नंगाइतबा अमसंग पाकटबगा का अमता फावटिसे कै माइतिनो गेम दम सानदुना लैगे सिटी टाइम पास निदा मदर सोमना कंदा गुसिंग युना रगलिबसना नंग वचा कमदा लामदबरने आइदि यामना लामे अदो कराइदनो मचलगा खोइ नूडल का खर चाउसरो नूडल वो कनाना चानागे हादुना रखे अदुबो सोमना कंदा मथंगि सेंदन अखोइना उबो फंगलिबसि गुसिंग यु अमसंग देन मखोइनि नूडल चामिनदनो लेरमलि
Dengi kuchado somna kanda gusing yusu ngaktuni yingami. Mada gusing yuna ada farine nangil honga dabana padu nanga matokram thina kibno. Mada dena harlibasna akoi engagement nasi mamang thakta yamna kuirabagi mamang la tokrabanida. O nakoi si arrangement swera bore. Mada den su hoy hadnare. Ada farine lo hombai tang di fix robo. Matang thadani. Adu nangil honga dabana paduna atopona pimagaloine na hoten sale dane. Mada dena sawaduna harlibasna made wadu nati. Makunina lemina batara so tonga tonga makadani lerisi adugona piduna secret operation amda mahaki mating panglibani madagu singjuna farine aru taragadi mahara nangbo nungsi haduna bo phongdo yaukraba densu gu singjuna hangliba wahang adugi pakhum lekide aduga mana halaglibase o adu taraga so ekhoni yam thona lohongandabani madagidi gu singjuna ware ai hasamana to aina building mathaga dura nangona gyan dana ba phana yamna haikibadaine hoji makhadana nangbo gyan dana ba wakya manam so haidaba yaroiduri moneta aina haidriba wasi taba matamda nang sauli saurokani adabu nakhoni nuksinaba habasiti oitholaroi kaigino hasibo hek lohongbulo hongkraba loi loirabani nana haninga sakaino madara kusing yuna nang engon saurlibra ada farene aina haisata aduga yong masida yauriba excitement yamna nungairiba kholiba singa se ate kaim daginate makhata bada tungda kari thokani habase khoina amta khamganate tungda thunagani kainagani akhoni yamna nungaine leminagani natragana nungaine leminaru habase kanamtana khamganate masi awaba wakhal amasung masibu yamna khanjanduna leriba curiosity amasung charangna duna lebase masi su yamna fai nushinagi hataragari thamoiga semium dangdang chongwase yamna marugoibani masi romantic attraction ne madadena harlibasna masi oitholoi habasigi maramasi akhonigi lohongbase fix oikre habagiro madagu sinjuna harlibasna lohongbagi date fix tawdringai mamangda nangna mahaki thamoida bujoi tawpum thoktabrane wafam tarapa matamda den noklaki amasung yu poro haduna wafam adu harakhi kusinjunare lohondagi mamangda couple sing asi chaba thakpa tongminai cha thakminai movie yengba chaminai magi nuksinaba sing adu phongdongnai amu nuksinani amu khanagani amu kainagani ahin khudimak tumba yadana leigani kaindraba matungda amu themnagani aduga amu yanagani natai chadaba kya manum stokani aduga nangdi lohongbaga se fix toksalene adu masigi excitement sing asi hojik karam kana toktoriba masini arrangement to matamda problem thaibse madigi densu saudra mangna yoduba hantoladuna nangdi matau kanamna khangiba madagu singjuna raglibasna ijo arrangement to ge torumani adubu kaikre adubu masi thokraba matungda aigi thamoida charangna bamdi phawi aisu mahaki maramdani aduma khanduna lakhibasi mayamna yamna thunu thagalo haibana maram moreduna part ase haibidi episode 7 gi part ase ani thona khaidok sarake aduga thuna thagarpa ngamna bohna jage yariba makhaidi thuna bohna jage mayam gi damakta ai phana yana waba taragasu khalagadi robot olak prasu khangponte Thagatchari